कोकोमीगी सिविल डिसओबीडियंस मूवमेंट की खोंजंग हौख्रे राजभवन तमना थोमजिननबा होनबदा पुलिस का मुकनखरे मियोय कया सोगले थासगी कुंद सिरोय लिली फेस्टिवल हौबा नुमिता DIPR न सिंदुना MSD बसता पाउमी टीम अमा पुरगा थौरम अदुगी कोबरेस तौबा चटपदा इम्फाल उख्रुल लंबी की ग्वालताबीदा ड्यूटी तौरंबा मरी सुबा महा रेजिमेंट की कांगबुना बस अदुदा मणिपुर हाइना थारिबा अदु मुथकदबनी हाइना थिंगबा पीखिबा थौदो अदुगी मायोक्ता कोकोमीना संगसलखिबा सिविल डिसओबीडियंस मूवमेंट की खोंजंग हेन्ना कंसिनख्रे कोकोमीना ngarang mangjongna laukthokibagi matung ina ngasi khwairaman kaithel gi ima singa loinana governor tamna thomjinna baraj babar tamna haigalakhi rally aduda saru yakhiba singna security singna paumi singda chathakiba thawdo aduga mari leinana manipur gi governor na miyam da lale haijagadabani manipur na police ki DGP security advisor amasung chief secretary resign tawgadabani haiba kholaw kaya su lauki adumoina mar rally aduna BT road ki congress bhavan mapa yauropada rap yauna yamlaba security force ki kangbu na thatuna thamke thawdo aduda kaithel famliba imai belsing amasung security force ki marakta sauna mungna thoki loinana security force ki maikai dagi tiar kya sel amasung smoke bomb langsinduna rally adubu thugai ki thawdo aduda miyoy kaya soktuna laikan nakhi loinana yamlaba security force ki kangbu aduna rally adubu tankhai ki press na phangba paw gi matung inna thawdo aduda sokhiba singi manungda khurai haikru makhongdagi nandaibam santi sahi humdraga ni thoi wangkhai dagi ningthau khongjam priya sahi nifu ni thoi khongmang mangjing mamangdagi takhel changbang Sori sahi yang kai nipan amasung singjamai mathak thokjom lekai dagi thokjom gita sahi nifu mari koba miyoy amasu yaure wahengbam lekai rom dagi yamlaba nupi sing kholaw kaya ga loinana rajbhavan tamna haigalakhi aduma pu hairiba miyoy kangbu sing adusu kaisampa traffic junction da thatuna makha thana salhan khide konung mamanglom dagi yamlaba maira paibi singna governor tamna thomjin nana ba lakhiba rally amasu security na thatuna thamki thawdo da security amasung rally lakhiba sing adugi marakta mungna ba thoki amarom da ngasi dagi hauna कोकोमीना संगसिन किबा सिविल डिसओबीडियंस मूवमेंट की खोंजंग मरी लेना कोकोमी की कन्वेनर अर्थोबना हाइखिबदा कोकोमीना लौथोखिबगी मतुंग इना ngasi ahan boina imasingda democratic oina sangsileba khongjang aduda security force singna sathakhiba ka henba tokdok sing aduda democratic oiba moongda sangsinba khongjangda ka hena thingba piba amasung mo bomna singba kapsinduna ka hena hingsa ge oiba thong sing chathabagi thong asi tobiganu sangsileba khongjang asi miyam gi damaktani amaromda miyam na taliba demand asi leibak asibu ikaiba pirakhiba oibana negotiate tawraga loisinanaba yaba fibam adui oide sangsingadoriba khongjang asi matam sangna sangsingadaba oibana yariba makai non violence oiba khongjangda sangsinsi haina su appeal tawkhi Manipur ki MLA sing amatoina punsinanaba lauriba CSO sing punsilaga amatoina khongjang jangsinba ngamdaba laibak thibani Govindas Manipur da lairiba MLA sing amatoina punsinanaba lauriba lamda masigi CSO sing asi punsilaga amatoiba khongjang jangsinba ngamdaba lairiba si laibak thibani haina Bishnupur kendra gi MLA Govindas konthaujamna phongdokre Bishnupur Municipal Council Ward number 5 amasung 6 ki apunba club ama oiriba Youth Welfare Organization gi nauna sabar building sangaba gi thauramda MLA Govindas konthaujamna wafam asi phongdoladuna makhata na haikibada lamdam masida lairiba CSO sing asi amata oina punsin bangamlabadi MLA humpu asi punsin bada araiba thabakni luribadi CSO sing asi fawba amata oina punsin laga khongjang jangsin bangamdriba asini nakal lamada laikai amada club ama laiba haibasi yamna maru oi adubu laikai amada club lairaba su laikai adugi naha singna punsin duna sakho thorangi thabak amasung matang matangi oiba issue sing da khanadrabadi club laibagi kanaba laite Bishnupur kendra gi manungsana lairiba Tinungai maning lekai high kenel low panana bahona bada security force na thing bapi khiba dugi matangda mari lenaba singda se thaduna khanaragani haina sumahang na makhata na phongdoke ngasigi thoram aduda Youth Welfare Organization gi president and ingosa Bishnupur district ki SPK Sivakumar Bishnupur ward number 6 ki councillor W Radhe ward number 5 ki councillor TS Indramani amadi Manipur University gi Arts Science Department gi head at Ibotom bisu saruk yakhe thoram adugi saruk ama oina MLA Govindas konthaujamna lusingduna usara kaya su thakhi lupa crore ama rongi Lannai account da hapchillamle MSPCL Manipur miyam da mai pibagi thabak tawriba Manipur State Power Company Limited na staff sing da pigadaba sahi tara rongi salary amasung area gi sawrangna lupa crore amaga lakhumdra gi sent from department asigi staff su oidaba yendrem bam kaina hanbi debi kobi nupi amagi bank account da hapchillamle haide thawdo siga mari lainana telem Dilip Kumar Singha amadi magi khutpu amana Right to Information Act 2005 ki makha da hangkhiba wahang singi paukhumda MSPCL na yamlaba senpham sing asi Lannai miyoy amagi account da hapchinduna thaidok lambani haibasi khanglakibani
Manipur Information Commission Paikhalakpa Appeal Case number 100 of 2024 ga mari lainana kumja lisingani kunmari gi December 10 ga mapan da pikhiba decision sing aduga loinana RTI activist sing na makhata na thinjin humjilubagi matung ina MSBCL gi official sing na department asigi staff sing gi salary amasung area pi na bani haiduna kumja lisingani tana mari gi April amadagi kumja lisingani kunmari gi March 15 ga mathoi phawbagi saurangna sahi tara rongi lupa crore amaga lakh humdra henbagi senfam ado yendem bang kainahan bi debi kauba amagi SBI Pauna Bazar da laba account number 34481437700 da hapchillamle wai kainahan bi debi hairi bi nupi asi MSBCL gi staff sunate aduna matau karamna yamlaba senfam sing asi kamdongna karigi da hapchillambano haibasini MSBCL gi oina di staff sing gi salary amasung area na sing ba sem saba amadi ayaba bi thabakta MSBCL gi managing director NG Subhan Chandra amadi executive director N Rubina anina signatory oibani aduga staff sing gi salary gi data saba gi na MSBCL gi managing director NG Subhan Chandra gi ayaba matungina department asigi deputy managing oiribi yendembam Estrela na sabani aduna senfam sing asi Lannai miyoi amagi account ga hapchilambasida department asigi makok thongba sing senarongani habagi singnaba leiri पावसिना हाई थोखरिबा थौदो असिगा मरी लेनना RTI गे एक्टिविस्ट सिंग असिना कुपथाना थिगलोबदा वाथो असिगा मरी लेनना कुमजा लिसिंग अनि कुनमरी गी मास तरागा हुमदोइदा डिपार्टमेंट असिगी डिप्यूटी मैनेजर ओइरिबे येंदेंबम स्टेला बु थबक्तगी सस्पेंड तौखे मखाताना डिपार्टमेंट इंक्वायरी अमा सथरी हाइरबसु वाथोक्सिगी लंगला लंजिंग दि पुथोक्त्री डिपार्टमेंट इंक्वायरी न पिखरबा डिपार्टमेंट असिदा सही अमा हेना थिगलबसु लनाई मियोय अमागी अकाउंट दा सही तरा रोम इंको स्टाफ के सैलरी अमसुंग एरिया गी यामलबा सेनफम अमा hapchillambasingi langlangjing puthokta wathok asi losinduna thambani wathok asi achoubo oibanina FIR case paduna thigat kadabudusu department asigi managing director NG Subhan Chandra amasung executive director N Rubina Devi hachenari basi kannana deputy manager Y Stella bo suspend amadi DE chathaduna wathok chi kupsile maram aduna isigumba aran ba thongdoksi makhatana tamnarakta na president rule lengang na matik sa ba thabak lokhat pinaba pungning chingsinglagi